MU community ga Ministry of HR ke Joint Secretary yauna Chief Minister ga punna pamina tu ngasi warol taret yawa mutual understanding ama purak pengam krei. Jalianong baudina ngarang ahing lagi National Highway 37 kau kiba punmer pan manungda truck ani passenger puba cruiser ama loina mai tha kiba loina na atop cruiser ama akai tu pon krei. Framework Agreement ta Manipur ki apun bagi sakam thugai yaroi Article 371 clause Manipur ta na yaroi hada demand da tongan mapam sin wakan ni thom chaka krei. Lamdam masih thokpa issue ke aw thengna na bagi damang opposition da leba political party tarama thoina saba apun ba committee of political party same krei. Hang dan leriba lamdam masih mapana badi mausagi mapamam badi mausagi pukai sing sijina tu na mai marong thapa na stera sig income hangala na bakona siana governor Nazma Abdullah apun tau krei. Amasung lebaga sige Prime Minister oina ahumlak oiram laba veteran politician Atal Biari Vajpayee masagi anab amadagi nasigong thil lai kidre bag masagi sa mari parao do issue krei. मैं मुखरुम जरिया दम ने इंबिर इम्पैक्ट न्यूज़ ने हौजे पुंजा से फावगी मरोई पाउसिंग मियाम द पिसरी प्रोफेसर आद्या प्रसाद पांडे लौथोकन की मतंगदा मुसु मुता मुसागा Ministry of HR के Joint Secretary यावना Chief Minister का पुनः फमिन दरंगसी वारोल तरेत जाबो mutual understanding अमा पुरक पंगम क्रे याना की बातों की मतुंगिना Professor A.P. पांडे की मतक तथीजन न बसेम के fact finding committee अदुगी महुत्ता High Court of Meghalaya की हाना की Acting Chief Justice T. Nanda Kumar na chair लोबा member अनि ओइबा Independent Inquiry Committee अमा Tigal hangani loina nakal animak na yaba university amagi retired vice chancellor amana inquiry committee adigi official member ohin bada amade harib independent inquiry committee asigi thawak haunun nabagi order ama hayeng august 3 fawgi manungda Ministry of Human Resource Development na pi bahaina yana krei loina na inquiry satharingai manungda amasung inquiry adigi final report ama marilena stakeholders singda khangandriba fawa Professor A.P. Pande Lifiduna University da Changhandaba Loinana Manipur University ke Registrar na Inquiry Committee adugi Nodal Officer Oyen Bhaiba Wafam Singsu Yanaki Hiramasig matangda Manipur University campus taleba Manipur University Teachers Union Mutagi Office ta Paumi Singa Unaba mada Mutagi spokesperson Professor N.G. Nimaina Hai Musu Muta madi Musana Changshil Lakliba Khongjang Handokpa Laitre Ministry of Human Resource Development gi Joint Secretary GC Hosur yauna Chief Minister के Secretariat फम के मिफम दा mutual ओइने याना की वफम सिंह August 3 थोरकदरुबा Ministry of Human Resource Development के order द यावरक्लबदी मतम खरगी ओइना संगशिलेब खोंजंग दोक पहायना सु याना की हरी लोइना करिगुम्बा सथगदर इंक्वायरी कमिटी असिग अचुम्बा रिपोर्ट फंगलब अमसुंग प्रोफेसर पांडेना लौखिबा लीव का इंक्वायरी सथबग मरी लैना हलबदे हाउसिंग लेरिबा VSC की चार्ज प्रोफेसर W विश्वनाथ ना थबक पाइबा याहनगनी हानसु फोंदोरकी हरी Removal of the A.P. Pande se masigi khongjang amu oina fact finding team ama semba sigi matangda wari sanaki akoina fact finding team si independent inquiry committee ama ohiningba madreduda member ani na saba haibasida yanaki during the period of inquiry and after ko gi until follow up action se koi gi report se phongak tri phawba public oidri phawba koi Professor A.P. Pande se university da laktaba maji on lip ta thambai jem moin inquiry period to moin 15 days manung da loini hai that is up to them koi ne tanjari ba koi yanaki badi maji inquiry ki report to adu phongmodu phaw maji university dagi ma on lip ta thamgadabani hayeng karigumba akoina pamiba mong akoni yanaki ba mong du da lagadi akoi temporarily matam kharagi oina akoi strike chi nemdaraga mayam gi pending work university gi masi koi loisanaba mayam gi apamba ji phangnanaba akoi khona
Jalayarong Baudi Assam Manipur Nagaland na ngarang ahing the National Highway 37 Impal Jiri lambi the kaukibu pung kunmari ban manungda truck ani passenger puba cruiser ama mai thadokre cruiser atopa mana lofam khangdan akai toy thon kre gari mai thaba made akai toy thon magi thaudoga se ngasi ayuk angan mada Tamelong district amasung None district ki banung chanba tongan ba mafam singda thon ki banai Impact News na fangu pau the truck ani ado ziri rom de aluam de telo pudu na changki bane truck ani mak Tamelong district ki kaifindai Europe mapat da van sagot pasingna kham duna mai thadok lambani hari Imphal de ziri rom da sangkiba passenger puba cruiser gari amana None district ki Kotland amasdi saijang gi marta mai thadok lambani amadi akai toy tholambani Mafam sing aduda police yaw na security personnel sing sanction kre ningsing ba yabade ban na si Jalayarong Baudina students union gi mikhal da nation im gi kadar sing na khut thingjin ba gihan khangan ba madi Jalayarong youth front amasung Jalayarong students union gi luching ba sing fajin dun tham ki ba gi thawung aduda chena ba sing mari lena ba authority sing na fabiyo ha ba demand tabi da badagi kau ki bani Jalayarong Baudi Assam Manipur Nagaland Jalayarong Youth Front All Jalayarong Students Union Assam Manipur Nagaland amasung tongan ba Jalayarong CSO sing nangarang ay nongyay digi ngasi ayung nongyay fobu kaukiba banna istasigi Jalayarong tab area singda shauna kai pi kre banman the truck ani passenger puba cruiser ma mai thado kre cruiser man lafam khangdan akai toy thon kre gari mai thaba madi akai toy thon bagi thaudoga se ngase angan bada Tamelong district amasung None district manung chanba tongan mafam sing the talk bane truck ani adudi ziri rom dagi alu amadi telo puduna chang bane truck ani mag Tamelong district kai funda Europe da ban sagot ba sing sagot pani hana chingna ba miyo singna kham lag mai thadok lamane Imphal dagi ziri rom da sang khiba passenger puba cruiser gari amana None district ki Kolen namadi saijang gi marak mai thadok lambane amana akai toy thol lambane banna duna mara moraga Jalayarong taba area da paikhat liber Railway project yauna national project ki makhada paikhat liba construction work khuding mag thabak lep ki Imphal jiri lambi da mal pu gari yauna passenger pu gari amata sen kide panbi abdi pung kunmari ki banna do nation im gi Jalite region gi CAO sangailung panmai deputy kilons ka Thailik alias Joel Rongmayam sung khangdi kamai captain haiba miyoi ahum asina mapungoi ba oina chaliba thasi ki mari da Tamelong district headquarter da Jalayarong gi mahiroi loop singi luchingma sing yauna naha wari bami tarupu fajindun aki akhang phawan ki ba thodok adu haksinna lowbaga loina na NSNM na sathaki ba niyom kai aran thong sing adu gi damak India lengang amsung Manipur lengang athum matam da faduna haida bami ahum asibo sairak pinar na ba sanction ma khongjang gi saruk amoina sathaki bani Framework Agreement na Manipur ki apun mugi sakam thugai bi yaroi Framework Agreement yaur ba warol sing miyam da khangal lo amade Nagaland da chana ba Article 371 Clause A Manipur da chana bi yaroi have demand da ngasi su United Committee Manipur UCM gi miyang makhada tongan ba mafam kya da wakan mifam sathakhrei thangwai ban apun manupi luf thanil na thangwai ban da wakan mifam chathaki sing mairong khongnang ani karak manak ta su kanglup kya gi miyo sing saruk yaduna wakan mifam ama sing mairong Social Welfare Association sing mairong maning sing lup amadi apun ba maira luf na sinduna chathaki Nongmaibung Women Development Maira Paibi Association Asusinduna Nongmaibung Kaitel Machada Wakan Mifam Chataki Kurai Sajor Lekai Dasu Lekai Edu Maira Paibi Singna Wakan Mifam Chataki Amaromda Rims Gate Mamang the Labor Passenger Puba Diesel Auto Amade Sekoni Auto Driver and Owner Association Sintha Leptuna Article 371 Clause A Gi Mayokta Khongjang Sanction Ki Nauramthong Bazar Women Welfare Association amadi Uripok Kangchup Road Auto Rickshaw Owners and Drivers Cooperative Society Limited na susinduna Framework Agreement ki waroishin purakpada Manipur da makhal amatagi akai bi yaroi haiba wafam masida yumpham oiduna sintha leptuna khongjang sangshin ki
Naram Thong Kaithelda Popram Pambi Singna Nomagi Sintha Leptuna Kaithelda Wakat Kongjang Sanction Kibakaloina Uripo Kangsub Road Octo Rixo Owners and Drivers Cooperative Society Limited Ki Makada Passenger Service Toribo Auto Rixo Singshu Sintha Leptuna Naram Thong Kaithel Mamang the Gari Sing of the Kamdun Article 371 Clause A Manipur Chanaba Yaro Habna Chingbatongan Tonganba Play Card Sing Shijinaduna Made Kolau Kea Lauduna Kongjang Sanction Ki Manipur Article 371 Clauses Sanabi Yaroi India Government Amade Nation Ayamga Wari Sanabada Manipur Yahun Gano Akoi Santi Pami Santi Waroshin Puru Hadunangasi Uripok Yambim Lekai Maira Paibi Nupi Lufna Sinduna Uripok Yambim Lekai da Mapamaduki Maira Paibi Singna Toraktuna Wakan Mipam Chataki Lamdamasita Tokpa issue Kayabu Tengan and Bagidama opposition the Leba Apurma political party Taramatoina Saba Committee of Political Party same cray Wafamasi Irawad Wafan the Pangtoki press metamada Communist Party of India Manipur State ki President L. Sotin Kumana Fondora Kibane Paumi Singda Paudam Laduna L. Sotin Kumana Committee as a convener from the Mio Ohum Legani Mioy Singh Adude Manipur Pradesh Congress Committee ki member R.K. Anand Communist Party of India ki member K.I. Surchan NIDP ki member O Malesne Hairi Committee asida party Singh asida ki mihut ani netraka ohumna member oigani loinana political party taramathogi mihut amamam yawba core committee amasu laigani hainasu magna makata ki Miam da so nam thak ama torokan da hay moina pam da torokan se Manipur miam na reaction to highly brisinida we don't believe in that. I know pastor reaction to that's not what we are intending. Have the later forum sina committee in Madu Pambadu, not able, which the political parties in a quick thing over to never preemptive action. Have they? As is so it only is more the local hariba, quite as local it is their government responsibility way to fix the wood. I see a quick government. I Marubi and Panjage, Masumatona and Payena, Quimian Lonely, my Matona, the side of learning have tie. Assembly to Tobum Tui. Decision low, Lobum Tui, Lebaxini. Lower than I see the leader, Chalagan, I see Freeway, give me a quick high to be a day. Nothing getting a see a quick hello, have weapons and I see delete toning. Quay poison to Chakadam. Hello, I don't know my Delhi, Chalagan, I see fumes in Manipur, I see what he means in there. Het tangdu ba het leita ba wakalo lo mga si piding edi ko halore wapam si madui Philip to ball holding him Manipur Legislative Assembly ki akhana fam gani han torom laga fam khidabadu ki matang da state lenga miyam seng dokadab ne han MPCC ki maikai de ki thamlakli ngasi Imphal ki Congress wa pan pangthok ki ba Paumi Singa unaba mada Congress Legislative Party ki luching masu ori ba han ki Chief Minister madi housing na opposition ki leader ori ba okram ibobina Parliament ki nongzu mi from the framework agreement ki will Puthok Hidrabanina Manipur Legislative Assembly ki akhana mifam kaudrabasu yare have wakalola si laibak thimani fongdoki magna hai parliamenta bill oina puthok krabade majority oriba ruling party na nampu the past tau khibasu oithokpa yai maramaduna parliament puthok tringai da kari karam thaurang sing lokapa yabagi habedo khanaba chungani hanak pangthokiba assembly nongju mifam da mamang da lokhiba framework agreement na Manipur kahan ba yaro haba fire padu hena chesilhan ki bahai basi afaba khongthang ni adubu mamang da lauki ba fire padu ki matungda wafam kayama lak labanina kupna khanna hawun ba state asigi afaba khanna hawun state asigi afaba oigan haba wafam thamlaki nakal maromda cabinet fam matamna assembly ki official sing yahola kari agenda da fam gado bano habado speaker ki wakhalo na kari no haba galorina Khan laga assembly mi fam pangthok na ba lepna bane adu bahandak BJP na luching balenga ka sina akhana ba mi fam ma pham gani hairam ki ba du di speaker fawa mapan lebak ta lei haiba fawa khang da ba makai hathu lepsil laga amuk tawra roi haiba si miyam sengdok pam thoi fongdoraki loinana parliament da framework agreement ki will puthok tarka karisu tawroi haiba oiraga di matung da su framework agreement na lamdam asida karigumba akaiba amata pihal loi haiba sapsaba wafam adu miyam thamgada bani haiba wafam phongdoki huji ki da natana kona su kairak pa yaba adugumba
wafam yaubra yaudabra wafam yauram batargadi yaroi haidna sideda special session nama phamaga bill si puthoktriŋai da akoina hana unanimous oiba house ki resolution nama laurga hana thagi badugi mathakta la iba development sigi matungina article 371A masina singba mayam singse same principle si akoida su apply tawr agadi manipur gi konagi apunba saktam da kari kairakpa laigani lairoi haibana singba mayam singsi akoi akhang hi mayam sing legal expert sing mayam wa phajana tanaraga appropriate resolution ma house the lauraga bill si ada parliament de puthok tring da hana khangal logodam ni madu natradi akoi yaba su ngam moi haidna hana khangal logodam ni hana pressure pigadam ni aduga hana taknagadam ni madu khangaba matam da house da aidi thokpana hena appropriate oigadra haibneba Nakalamramda Impact News ki nungti ki sandokwa khana nainaba ki thoram manung hutna ki program da BJP ki wangang lo yamana Parliamentary Standing Committee ki chairperson Sidambaram na oibne mahakna su framework agreement ki matangda khanglamgani haiba wafam adu khanglaga ngang libera haina su wang thamlak ki wafam adu ko mari lenan okram ibobin hai parliamentary ki committee kayam lay adu committee ki mathodi pukhalak pathodok singi report adu ministry da pikat pani amarom da lamda masigi MPO na layriba BJP ki Rajya Sabha ki MP KS Babananda su parliamentary standing committee ki member oirabani haiki amarom da awang nupok lamdam ki tongan ba state singdagi afpa lauthok narakli ba sida Congress party kari wakalo laybagi haina paumi sing na hangbo hangi paukhumda ibobina hai state ki law and order ki fibam na bu fagat le harabadi ekasi lauthok na ba khona bada Congress party su support tawgane mamang dagi hauna Congress party na su ekasi lauthok pa pambadagi assembly segment taretagi lauthok hibani haiba wafam pongdoraki Shri Sidambaram na chairman oiba parliamentary standing committee ki committee duna moisi Shri Rabi su kauba home secretary su kaurga kaura kanda da wa hangaba kanda da ki status yaure haibase brief tauba haibatare ne madugi report to government of India ki minister of home affairs ta madugi report pikhat paneba findings to committee duna pikhat pagi wadaneba adu committee dugi role karisu leitieba adu di minister of home affairs su leramgani latest law and order ki north east ki Congress ki government oigi oyu BJP government oigi yo BJP ki ni haidna khoi tumin leiba khoi sok lai leiroiba khoi sok lai leiroi masigi tangdang ma khangdri phaudi masigi tangdang ba ma khangan ana ma tawbusdi state government ki daita yam leiba moina leithok ta chen ba yaroeba ai khoi ki daita ni Manipur kaigada wafam je hojik su matung da su lai leiroi haidna ai khoi dai tawge haidna hojik leiriba government sin chongthok piu Manipur ki praja sing mangda Manipur ki yellow missing kannan bagidama Manipur People's Protection Bill 2018 sanana nabakana honoring a cheraka sida Kaksing constituency dagi booth number 21 amasung 23 da non Manipuri yankai manga voter list yorom thengnare hana all Kaksing students union aksu ki cherola mada hairi loinana makata na sigma pamna pathodoga si thoktana ba lamdama sid lairiba miyamna non Manipuri singda che sang sudana bara sanbidana basu appeal tawrakli Hangduna lairiba lamdama sigmau saga sagonariba mafam amadi pukai sing sijinaduna mai marong thaduna status gi income hengalana bahona sihana governor Nazma Haptulana miyam da appeal tawkre Imphal East ki harau road laiba National Bioresource Park ta Khongum melai orchid ki pothok hengalana bamadi lomi singi training hall ama nauna hangdok ki thoramda wafamasi governor Nazma Haptulana fongdoki banei Governor Makata Fongdo Kibada Institute of Bioresources and Sustainable Development IVSD na Honaduna Mamalyam Laba Kongumelaya medicinal plant kaya Yokana Bahona Ribasi Tagat Ningaine Manipur asi biodiversity ki lamda malem gi oina Nepal sub position da lairibane masimak lamda masigi southok saningaine maramasina biodiversity kanna ba made hengat halana ba hona gadabane Manipur da marangkai na fangliba khongum melai makal sing asi mapan gi lamda hian na pamnai hawai cheng amadi gehu khakta na lomi sing amade sterasi gi income hengat kadabanate sentok lai pothok sing thaduna income hengat na ba hona gadabane hanasu lamda masigi lomi sing da Manipur is among the 8 hotspots in the world. 2 of them are in Manipur. We are proud of our biodiversity and we should see that we propagate it, we preserve.
I'm very happy that you developed this orchid, cultivation of orchid. Rice and wheat and dal cannot increase our farmers' income. It is only when we do the cash crop, value-added crops, then only we can. We can buy rice from Bihar, we can buy rice from UP, from anywhere, but we cannot buy orchids and the different varieties of medicinal plants that we have over here. So let us use the nature's bounty to the best for the benefit of our state, of our people, for their prosperity. Indigenous Peoples Association of Kanglei Park Ipak Manipur Tongan ba hiram kayada mayong yaduna lakliba sigi manung channa ana laing marilena bathabak thorom sing da so Ipak na makha ta na miyang sang ba haurga ni hana chero lamada kanghalakli hiram asga marilena na Ipak ki investigation team amasu sem le hari tha sigi tara mari ki numidang pung tararom tabada forest minister TS Syam Kumana classic grande hotel akai to tholam ba yauna hotel gi staff sing da aki akhang thoalam le aduguma thawang adu matungda amuk hana thoan bi gano haina Singmairong Development Organization ki publicity secretary yumnam naubuna fongdorakli ngasi Singmairong Development Organization sinduna Singmairong da pangthoki ba pawmi singa unaba mifama mada naubi na makata na fongdoraki beda minister Syam Kumana singba thawdoga sing matungda amuk hana thoaloi haibagi thazaba PBO haiba wafam thamlaki Singmairong mamang lekai da leiba classics grande hotel da Manipuri Minister Amasu Oiriba Tihai Sam Kumarna Hotel gi Malchang Akai Atoi Tholamba Amadi Hotel Sigi staff ta Aki Akhang Tholamba Adubu Aikogi organization Asina Kendem Tawi Thodok Asigumba Asi Makhat Amuk Anna Tawi Danaba Haijari Hotel Asi Laikai gi Damak Natraga Laipa Kisu Chaktok Chaningai Oiraba Amani Thodok Asigumba Asi Amuk Anna Tholoroi Haina Thazaba Pibirao Angang ama laikidabadagi haukiba July thagitang kunipanda thonglonduna lakiba Thawal District Hospital ngasidagi amuk hanna Health and Family Welfare Minister L Jayanta Kumar hangdoktuna mahusagum mathau toba hawan krei hospital mathau toba hawan magalona hospital gi phibam sing yengsilaba matung Health Minister Jayanta Kumar Thawal District Hospital lamade Besempu District Hospital ani asigi fibam fagat nanaba lengang akan mamiyeng thamli saliba chahi asigi loisilak pawbada anowa fibam amada purak nanaba pandam su lai haiba wafam fongdoraki Center the Paliba BJP na luchingba NDA government na madi Chief Minister nong thongum bire na luchingba Manipur lengak na lamdamasigi miyam gi yaifan na scheme kaya paikhalak pagidama Youth Modern Club YMC na chero lamada BJP na luchingba NDA government na madi Chief Minister nong thongum bire na luchingba Manipur lengak ku thagat fongdorakli Laibag asigi Prime Minister oina ahumlak thau puram laba veteran politician Atal Bihari Vajpayee ngasi nungtil pung manga ka minute manga chatpa matamda New Delhi gi AIMS laikidrei mag masagi chahi mariputra humdoi sukre mag haukiba June 13 dagi urinary tract infection maram oiduna AIMS ta layingduna lakibanai luchingmar sina laikidabada laibag sin matungna numitare ni awab fongdok lagani hana center na lauthokre luchingmar sina laikidabada laibag asigi luchingba sing President, Vice President, Prime Minister amadi opposition leader na awab fongdorakli Manipur ki woinasu BJP Manipur Pradesh ki office ta party asigi firal tangkai singthaduna awab fongdokre hauki bupung kontra tarukta ma ki mafam ma ki haksang ifibam social lakpadagi ma fu life support system da thamlaki bane adubu yamna kan hona jarabasu kan ngam kidabani hana AIMS ki maikai digi fongdorakli panbayai Atal Bihari Vajpayee Kumja listing machapan mariputara tarukta numit tara humdoini English sing machapan mariputara nipan dagi English sing machapan mariputara mapan fauba tha tara mathoini loinana English sing machapan mariputara mapan dagi kumja listing ani subna mari fauba chahi manga tam mafung fan Prime Minister oiram ki bamisak amani
इंडिया के प्राइम मिनिस्टर ओरम अटल बिहारी वाजपेयी ने लेखिदबदा चीफ मिनिस्टर नोंथुमुन बिरेल न अवाब फोंदोरकली चीफ मिनिस्टर नमा के अवाब फोंदोकपगी वारोलदा लेखिद्रब अटल बिहारी वाजपेयी असि लेबाग असि लुचिंगदुना चलंबा मिसक अमने मागना लेखिदबा हाइबसे लेबाग असि गी ओइनदी मेंशन मंगमलरोइदबा अचौबा मांगजब अमने लेखिद्रबगी इमुंग मनुंगी अवाबद चीफ मिनिस्टर सरुक यारी हाना फोंदोरकली लोनना मतंग स्वादा ब्रेक मलौजगे ब्रेक की मतुंग दा आफ्पा की मायोक्ता मसामतोम तम मई थाजदुना थावाइन पोंथा पी खरबा अथौब पेबम चितरंजन की तरामरी रखसुबा लेखिदबगी कुमोन थौरम पांगथोखिबगी पाव लोनना मणिपुर अमसुंग मालेम की तोंगान तोंगानबा ई पाव सिंग पुदुना लाक्चगे इंपैक्ट न्यूज पु मिगेंग तातुना लेबियु आर्म फोर्सेस स्पेशल पाव एक 1958 की मायोक्ता मसामतोम मई थाजदुना खुनाई असिगिदमक थवाइन पोंथा पी खरबा अथौब पेबम चितरंजन की तरामरी रखसुबा लेखिदबगी कुमोन थौरम पांगथोक्रे पुवारिद मयक लाना लेहौरगदबा नुमित असिगी मपुंग ओइब थौरम ओइना तिदिम लंबिद लेबा तिदिम ग्राउंडा यामलब मियामना मिफम अम पांगथोखी पनबयाई कुमजा लिसिंग अनि सुबना मरी की अगस्त 15 इंडिया की निंखा तंबा नुमित असिदा लेबाक असिदा तिल्लुबा नमरम ओरगा मनिंग मखा तमना लेजरब मणिपुर की मियामदे अमुब लोन ओट नैबिरी अमुब लो असिगी मखा द वान सिगदब सरुक मसिगी मायोक्ता थवाई कटपन हेना फई हबिगी वाखलोलदा मणिपुर स्टूडेंट्स फेडरेशन MSF बिष्णुपुर मसा लोइसंगी एडवाइजर ओइना थौपुरम चितरंजन मसा मतोम द मई थाजखिबने लोइना मथंगी नुमित अगस्त 13 लाइकनब गमदना नोंगा खिबने अथौबासिना लमदमसिगी मियाम गिदमक लौखिब थौदांग इकाई खुमनब ओइना ngasisu मागना लेखिदब नमितना लाकपदा माहिरोय कया यावना यामनब मियामना मिनिट अनि 2 मिनिट लेपतुना अवाब फोंदोखी मपुंग ओइब थौरम तिदिम ग्राउंडा पांगथोखिबा पालन थौरम अदुदा सरुक याखिबा MSF की प्रेसिडेंट NG मिलनना मियाम गिदमक अथौबासिना थवाई फावब कथोक्तन लौखिबा थौदांग असिगी मिरोल लमदे तुंगदा हौरकदोरब मिरोल सिंह काउफम थोक्ते लैबाग असिगी मियामदा इंडियन कॉन्स्टिट्यूशन पीरिबा हक सिंह गिमनुंगदा हिंबगी हक राइट टू लाइफ हाइबा असना ख्वाइदगी मरु ओइ हाइब हक असिबु मत्तुना अमुब लो सिंह असिगी मरुमदा मिसम सिंहबु हानिंगबा मतमदा हालिबा से खुदक तोकदबने लो असिगी मायोक्ता MSF न चंगचिलगलिबा खोंजंग ngasisu hanba leitri लो सिंह असे स्टेट असिदगी मरु फंगना लौथोक्त्रिबा फावबा मियाम गलोइना अकनमा खोंजंग कया MSF न चंगचिनगनि हाइबा वाफम फोंदोरकी मियोइब अमोइना पोकलकप मतमसिदा अखोइगी हिंबगी हक अदो लेतब तारगदी अखोइ मजुदैजुदा इंडियन कॉन्स्टिट्यूशन की मखादा पीरिबा राइट टू फ्रीडम ऑफ स्पीच एंड एक्सप्रेशन एंड चिंगबा अदगी राइट टू प्रॉपर्टी तोंगान तोंगान ममागी राइट पीरिबा मयामदो मसिदगी हेना मरु ओरिबदी हिंबगी हक सिने राइट टू लाइफ असिने अदुना राइट टू लाइफ पीबीओ हाइबसे मणिपुर स्टूडेंट्स फेडरेशन इंडिया लेंगाक अमदि ngasi gi पालिबा लेंगाक सिदा थमजबा अपील ने दाबी ने अदुगा लोइना लोइना आफ्टर 1958 मणिपुर पुम्मदगी लौथोक्तब तारगदी अखोइ तोंगान तोंगान खोंजंग सिंग मणिपुर मियाम खुसमनरगा अखोइ चांगसिननबा ngasisu लेप्ट्री MSF की थौना तुंगदसु हल्लो हाइबो फमजे मियामना थमजे अथौब चित्तरंजन की लेखिदबगी कुमोन थौरम पोंगफम लमदम सगा रोड तखेलमम लेकाइदसु मियाम हाइकत लेकत तमदुना पांगथोखी मणिपुर स्टूडेंट्स फेडरेशन MSF न सिनुना पांगथोकलिबनिंग सिंग कुमोन अदुदा लेखिदरब अथौबगी मितम अमसुंग बिष्णुपुर द लेब चित्तरंजन मेमोरियल कम्प्लेक्स ता माइखुम हांगदोखी लोनना लमदमसिगी माहिरोय चा क्याना सरुक यादुना MSF की थौमी सिंगना साइलेंट मास रैली चटकी रैली तखेल लेकाइदगी हौरगा कैसामपा ट्रैफिक पॉइंट की ममाई लेरगा तिदिम ग्राउंड फाउ चटकी मणिपुर पुलिस ना रैली कैसामपा जंक्शन यौदननबा थिंगननबा होनकी अदुम ngamkide मखाताना मियामगी ओइब मिफम अमदे ब्लड डोनेशन कैम्प अमगा लोइनना तिदिम ग्राउंड दा मपुंग ओइब थौरम पांगथोकी कुमजा लिसिंग मचापन मरिफुतरा माथोई अगस्त 13 थांगजिंग चिंग थोकियो प्लेन पोखाबगी लाइबक्तिबा थौदोक अमदा लाइखेद्रब मियोई हुमफु मापन की मफमदा इकाई खुमनब उटपगी कुंतरेलक सुबनिंग सिंग थौरम ngasi पांगथोकरे निंगसिंग थौरम अदो थांगजिंग एयरक्राफ्ट मेमोरियल कमिटी सिंगा मखाना सिंदुना सिंगजमई सिंगा मखादा लेबा हानगी मिनिस्टर आई हेमचंद्र की संगाइद पांगथोकिबनै थौरम लेखिद्रब सिंग इमुंग मनुंगी मियोय कयाना सरुक यादुना लेखिद्रब सिंगी मितमदा लैसु कतुन इकाई खुमनब उठकी पन्म याबदे प्लेन पोखाइबदुदा हानगी मिनिस्टर आई हेमचंद्र की अपोकवा
mapa matamadugina Manipur lenga ke Deputy Chief Minister Oiramba ai tompok yauna MLA ama loinana masak naibu mioi kya laikidabani 당장 야가스 다 야오기바 미싱기 미흠부마번기 도 머리도 민성 타원 뭐는 것이 군타에서 방천시 뭐는 방학자리버니 아코이나 도자리버세 사야암나 머루가 미매암 야오기 마담보다 요시기 하이바 이라감 tombo 하이바 마담도기 디부디시암 야오나 마담도기 MLA 가요다기수 가이노 섬비 간선시기 MLA 야오나 미흠부마번세 라이기다버니 Government of Manipur ki hanagi Minister of Education and RD ki thaupuram kaisam Bira Singhi kuntarek suba death anniversary oina mamang laikai Bishnupur district ta K Bira Singhi imumanung sinduna ngasi pangthokrai panba yabdi K Bira Singh lising machapan marifu marida oina assembly constituency da Mikhal Mai Palaktuna MLA oira labamatung lising machapan marifu nipan da Government of Manipur ki education revenue law amade RDNPR gi minister oirame lising machapan marifutara da assembly constituency asimakta da amuk hanna mikhal da mai palaktuna MLA oiram ki ningsing bayai tara August tara taru kumja lising ma chamapan marifutara mathoi gi nungthil pung taranithoi minute nipumunga chatpa matamda Kolkata dagi Imphal tamna pairakpa Indian Airline IC 257 Boeing 737 Kangogdana Tangjing Singh da Kaibada Kasham Bira Singh Shu Laikidabani Angwaram pung mangaga minute nifurom taba matamda akaknaba pau fangbadagi Imphal West District Commando gi team mamana singjamai thongam lekaida achada woksing sek toba matamda KCP People's War Group ki active member ma fare hari farba mio edude komba uche kon chonga bidagi nongthongbam Sanahal Singh alias Kunungzau sahi kuntra manga apokpa en Gokul ni hari mangodagi organization asigi Lenin maitai kawa mio yaman khuyek piba letterhead amangaloina che sang khara fangle hari loina namaga se Socialist Students Union of Manipur SSUM gi president ki famsu puwa mio ni hari Maki matakta Sinjamai police station case am register tobugalonena investigation sathari hana Manipur police ki cherol man hairi Smart Medicos na agent oiduna chief minister gi Hakshel gi tengbang CMHT gi makhada ahong wa mamal da hidak langthak fangalliba zan Ausadi services lepner bakhangalak liba sigi chapsab maram piu khongthang asina lairaba miyam da chawna akaiba pi batanatana lamdam asigi entrepreneur singda su sauna ninghanaba ma ohel lehena Salai Holdings Private Limited ki board of directors ki member oiriba M Somorzit na fongdorakli Terada laiba Salai conference hall pangtho ki ba paumi singa unaba mada Somorzit na service asi sahi amage tenure oina Smart Medicos na sathaner na ba India pumagi oina zan ausadi ki hidak langtak supply tawriba Bureau of Pharma Public Sector Undertaking of India BPPI Lenga gamasung Smart Medicos ki marakta sahi asigi April tara tarukta agreement ama inaki yanaki ba agreement asigi niyom thugaiduna mangjauna na khangan ma leitana khodakta lepna ba khangalabga si laibak thibane service asi lairabana namna lairiba lamdama sida launch tawna ba hona ba Smart Medicos na achobu thodang logduna lakhibane CMHT scheme gi makha da ngasi fawda punna anabi mi lising ani henbada ahong ba mamal hidak fangan kre services ki manung channel list ta maming yawda hidak fawba agent ama oina smart na ahong ba mamal da miyam fangal libane mangjawna na wafam ama ta khangan ba laitana chapsa ba maram pi da na khudakta service lep na khangalak ba laibak thibane implementing agency oiriba zan osadi dagi hidak langthak lowba lepo hairabani na supply ase karamna tawgadabano haibagi chapsab niti niyom laibibara hainasu fongdoraki Generosity ki oi scheme si discontinue tawni have order ma yamna khangok de lakpus la khoi samam na bapoi aduga loina ko gi hospital khar da su masigi restriction ama lakpadi ki patient sing da yamna inconvenient oi ba phigam mayam chena kre madu gi damak ta su ko gi patient sing kan da Smart Medicos na nungai tabel tu phongdok sari Lenena government su masigi maramda yam mayek sing na sing dokpir na bugi damak ta su Smart Medicos ki maike digi government request tawjari
Bishnupur district ki tera khongsang bida SP tablet amdi WY tablet ki konana mioi taruk ngarang tera khongsang bi youth volunteer club ki members singna fare haina chero lamada khangalakli loina far mioi singado club ki members singa wakhal taminara bamatung moirang police station makha tab legal action lokotna bagi damak sinakra haina chero lasina makha tarakli Maoist Communist Party Manipur na lakli batang kundagi hauduna RIMS ki director na ma ki office ta pangthok ada thabak thorampum na matam kaktan athingba thamlakpagi mayokta ngasi RIMS OPD mamang RIMS Nursing Association Lamphel Non Teaching Staff Association amadi Contract Staff Association na sinduna wakat mifam chathakre khongjang asida saruk yakhiba RNAL gi president H Babita Chanuna Paumi Singh da hai RIMS ki director Professor A Santana Hospital asibu awang mathakta pukhatna na bahonari mahak anab sing staff sing gi damak thamoi sengna khanbi ba mioi ama oiribane mahak lakpadagi RIMS ta ahom kaya lakre maramasina Maoist Communist Party Manipurna director asigi mathakta thamliba athingba si handok piyo haina phongdorakli Dana asi phamjabagi maramdi local paper singda aikoigi RIMS ki director gi maramda wafam khara thengnajare maraksida aikoina thamjaningba wafam kharadi akoiga yamna staff singa cooperation leinaraga tawi haringai maraksida akoigi haidi Maoist saiba group sina akoigi local paper singda mabu numitarani dagi hena leiba yadre hena hoi tretan makti haningde dubu tretan haiba tare ko yamna nungaitaba ma sibu regular oina hapiraga di akoigi yam nungaini ko hena khanjarambase sigi ona tainaba amda khabar da thengnajabase nuaite saga soiba kaya leiramagassu natraga kari tawbano habadu pendaba leiramagassu akoi masen se share tawminaraga akoina magi mating kitang di pangbam thokpra haiduna ngasigi khoi sigumba si dana si phamjakibani Haukiba kumja lising ani tara tareta pangthokiba tara mathoi subu Manipur Legislative Assembly gi Pasoi constituency da Mikhalda Northeast India Development Party NEIDP gi mirap oikiba sapam kiebagi Mikhal gi fal haidokpa matamda aranba tawki haibagi chingnaba koknana ba Supreme Court ta thakiba case ka mari lenana Supreme Court na pirakpa directive ki matung ina laklib August 13 hayeng irai numita election petition case number 10 2017 Manipur High Court ta chatharagani hana Northeast India Development Party na thokpa chiro lamada khangalakli Lainga ki makhada hangliba college singda honors and general course haina tonganna khaidokta asina mairoi singda hena khudungcha daba ohelle UGC gi niyom gi matung ina undergraduate level da honors and general course khaidokna leiriba sigi tayonana honors khaktamak hang bai base mairoi singa hakmat pani haina mairoi singi guardian ama oina M Mega Chandra na phongdorakli ngasi Manipur Press Club ta pangthok pamui singa unaba mada Mega Chandrana UGC gi niyom gi matung ina mamangai da college singa sida course animak hanglabnaba sohoki bachahi tare nipan asidagi ahong wasit lakpana mairo kya fail ohenna bagi chang hengalakli Manipur University ki syllabus matung inna hangliba government aided college amasung private college singda course animak manga suba madi taruk suba semester da tamliba mairo singda takwi tambi ngamlaga government college singda ngamdriba karigino hiramasigi matangda lengang amyam mijeng sangbiduna lenga ki wena leiriba college singda su course animak thambina na ba hona view haiba wafam phongdoraki tamjeraga koigi farasadi tawjage haiba satra singki kano dadi khudong chaba se mangakpa asigumba si leitana na ba auga hairiba si akoigi government aided amasung private college singdadi tuna animak hangba khudong chaba se moidadi ani loina leiraga government school na ngam disina karigino masi hangpiraga satra singki punsigi gi farasadi tawbagi khudong chaba se phangan view haiba sinai gi apil si NIT Manipur ki faculty sing lobogi interview West Bengal ki hotel amada pangthok kodorba gi matangda MPP na thamlaki wafam sing adu aranba yumpham yaudabani hana NIT Manipur ki registrar gi makai gi thamlakre NIT Manipur ki registrar RK Lalit na pangthok kodorba interview si Supreme Court ki order sing yauna tongan ba chana kanglon ningthina ngak na pangthok na ba sem sari masida singaningai oiba chamam na ba mata laiti hana thamlaki
Laisang Hidden Protection and Development Authority LHPDA Kanchipurna Chai Khudingi Chataduna Lakba Social Service Campaign gi Sarukama Oinangasi August Tara Tarukagi Matang Tha September gi Tara Taruk Fauba Tha Ama Chupna Chatagadaba Laisang Hidden Lu Lanan Nabgi Thoram Kairao Assembly Constituency gi MLA Lorembam Rameshwar Maitain Hodokre Haidiba Social Service Campaign Ase Gimanung Channa Kanchipur Manipur University gi Man Getagina Kiam Gai Santipur Thong Fauba Laisang Hidden Akoi Bada U Chara Singam de Lai Thaduna Laisang Hidden Wafaba water body ama oina Semgat Kani Hari Kumjali Singani Taranipan da class 10 Thakib Mahiro Kyagi Maming Amasung Pokpagi Tarik Lalama Sing Semdokno Nabache Thakiba Sing Ngasi Fawa Council of Higher Secondary Education Manipur Semdoktana Namchinduna Thambira Hana M Sugicheru Lamada Kangalakli Thawal Kunau the Leba Wisdom of Manipuna Thawal Hauka Mamang Laikai the Leba Satpaki Pangal Laitraba Mioi Anida wheelchair Amam Kudol Tamkre wheelchair Funkiba Mioi Anida Kunjamayum Kumar Sahi Yankai Tare Ramasung Kunjamayum Subunit Sahi Nifunito in wheelchair Ado Wisdom of Manipur General Secretary Wariba Thawal Kaino the Gilaisram Domain na Kushinaki Ruda Academy Thawalda Numit Nini Chupna Chatagadaba Anisuba Science, Arts and Crafts Exhibition 2018 Ngasidagi Academy Sigi Complex Hodokre Exhibition of the Manipur University School of Mathematics and Physical Sciences ki Din and Razmohna Hodoki Exhibition of the School Kyagi Mahiro Sing Naputokpa Science ki Oiba Model Kyas Utki Hauzik Sanabiki Pauda, Ahanba, Sintak Purel, Ningsing Manama, the Contraum Doisuba Sub Junior, Cadet Amasung Senior, Saibi Championship, Nasidaki Pangtok Hokre, Old Manipur Chaibi Association, Gimi Yang Makada, Nasidagi, Kumalampak, Indoor Stadium, the Pangtok Hokiba Chaibi, Yendam Nabaki Tauramaduda, Terra Lokrakpam Laikai, the Labor Salai Holdings Private Limited, ki Chairman, Namadi Managing Director, N. Samarjit, Thang Tagi Sintak Purel, S. Nodia, Manipur University के Professor P. Gunindro, Syllabus Committee of Manipur Martial Arts के Chairman L. Koangang amade AMCA के President O Manglem Galoinana Association asigi masak naib mioi kyana sarugya ki Championship asigi damak Association asigi Sintak Purel Singh amade sanaroi kyana Manipur की puwari के sago nanduna laklaba androde की maira lauruba matung ngasi की thorom adu sarugya ki ba lamdam asigi yaito phamdong ba singna maira adu chukat pagaloinana lub asigi sakhang firal singkat ki Saibi yendam nabasida Manipur ki tongan mafam singdagi lakpa saibi ki loisang singdagi sanaroi nupa masa amade nupi punna sani yangkai hianmana saruk yari Hayeng yendam nabasi ki makata ba masana kaya sanagani Pamui ba ningtonga matam amuda Harmada lan sakpa matamda Kongmi lami 40,000 to 45,000 amade sago lami 20 to 25,000 masih urga lan sakpa lan lai hai matamda labuk tagi chengkalaga ayyi lan jo shelaga kutuklai paiduna kongna kadamana Matamdugi Piramba Sudol Dunani Nase Maitei Koina Nase India ke Manunda Sports ki powerhouse ni Haidana Haidase Matamdugi Pirakwa Ekoi ki Chanakangan Adugi Kudol Aduna Haiba Chanakangan Nase Amuk Nong Hinkadan Baibase Nase Ekoi Kurimake Amut Tangairawa Section Dubaya Trawa Pirek Aduni Habise Olabra Kumjani Lakliba September Kuntareta ki Kuntra Pauba Himachal Pradesh ki Palampur the Pangto Kodurbe Kuntarelak Suba Boys and Girls Sub Junior Atyapata National Championship the Sarugyan Namagidamak All Manipur Atyapatya Sub Junior Boys and Girls Trial Come Final Selection Lakliba August Kun Ayuk Pungtare Tab Matamda Laimupokpam Association Ground da Pangtok Lagani Hana All Manipur Atyapatya Association AMAPA na Tokpachiro Lamada Kangalakli Junior Girls National Football Championship the Sarug Yarago the Manipur ke nupi macha sanaroi amadi official sing ngasi Goa gidamak Imphal thadokre
थासी कुंद्रा माथोई फावा गोवा पांथोकदबा फुटबॉल चैंपियनशिप अदुदा सरुक यारुगदबा मणिपुर की टीम मसिदा गोलकीपर अहुम डिफेंडर तरुक मिडफील्डर तरेट लोइनना फॉरवर्ड मरी पुन्ना सानरोई कुन अदुना ngasi इम्फाल इंटरनेशनल एयरपोर्ट गी इम्फाल थादोकलमदागी मतम अदुदा अम्फा की जनरल सेक्रेटरी इन चार्ज एल जोइटर मोइरोइना अमदी ट्रेजर एल दिनमनी गलोइनना एसोसिएशन असिगी मसक नाइब मियोय क्याना सानरोई सिंग अदुदा सथगदरब चैंपियनशिप अदगी चैंपियन ओइदुना मणिपुर की मिंगचत पुरक ngamnanabagidamag pukning thawgatki matanga swada bulletin ase tension jadrangi mangoina headlines amona thamjari MU committee ga Ministry of ISRD ge joint secretary yauna si minister ga puna family duranga si warol taret yawo mutual understanding ama purak pangamkre Zaliarong baudi na ngarang ahing nagi National Highway 37 na kaukiba pung kunmari di ban manungda truck ani passenger tuwa cruiser ama may thadokre atopa cruiser aman akaya toy puan kre Framework Agreement na Manipur gi apun magi sakam thugai di yaroi Article 371 clause de Manipur chana ba yaroi habit demanda tongan mo mafam sing da wakan mi pam chathakre Lamdam asida thokpa issue kaya bu thengan nabagadamak opposition da laiba political party tarama thoine saba apun bak committee of political party same kre Hangduna leriba lamdam asigi mafam amade mahusage pukai sing sijinaduna mahi marong thanu state asigi income hengan na bakona se haina governor Nazma Abdullah apu tawkre Amasung lebaga sige Prime Minister oina ahumlak oiram laba veteran politician Atal Bihari Vajpayee masagi anaba madaging nasinungkil laikidre mag masagi chay mariputara umloy sugre